ꯑꯗꯨ ꯇꯥꯔꯦꯅꯦ ꯍꯥ ꯂꯥꯛꯇ꯭ꯔꯦ ꯎꯝ ꯌꯥꯔꯦ ꯄꯥꯔꯇꯤ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯔꯦꯁꯃꯥ ꯅꯣꯛꯑꯣꯅꯦ ꯑꯝꯇ ꯅ ꯌꯥꯕꯗꯣ ꯀꯟꯅ ꯅꯣꯛꯑꯣ ꯀꯟꯅ ꯅꯥꯄꯪ ꯅꯥꯀꯣꯡ ꯌꯧꯒꯦ ꯇꯧꯋꯦ ꯑꯔꯨꯟ ꯅꯪꯒꯤ ꯅꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇꯕ ꯍꯌꯦꯡ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯁꯩ ꯅꯝꯕ ꯍꯧꯖꯤꯛ ꯄꯨꯡ 2 ꯇꯥꯗꯣꯔꯦ ꯄꯨꯡ 7ꯇꯒꯤ ꯇꯧꯅꯦꯅ ꯇꯧꯕꯗꯣ ꯄꯨꯡ ꯃꯇꯝ ꯌꯥꯗꯅ ꯄꯨꯡ 2 ꯇꯥꯔꯦ ꯍꯧꯖꯤꯛ ꯗꯦꯀꯣꯔꯦꯁꯟ ꯏꯁꯩ ꯐꯤꯔꯥꯟ ꯈꯔ ꯁꯨꯃꯥꯏꯅ ꯁꯦꯝꯕ ꯈꯣꯠꯄ ꯑꯩꯈꯣꯏ ꯁꯤꯅ ꯑꯩꯈꯣꯏ ꯁꯨꯕ ꯅꯣꯝꯕ ꯇꯤꯝ ꯁꯤ ꯃꯐꯝꯁꯦ ꯑꯋꯥꯡ ꯋꯥꯕꯒꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯀꯩꯅꯣ ꯐꯦꯃꯤꯂꯤ ꯇꯤꯝ ꯑꯩꯈꯣꯏꯁꯤ ꯑꯥꯗ ꯗꯥꯟꯁꯔꯒ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁꯁꯤꯡ ꯀꯩꯅꯣ ꯔꯤꯍꯔꯁꯦꯜ ꯇꯧꯕ ꯑꯩꯈꯣꯏ ꯁꯤꯗ ꯑꯉꯥꯡꯕ ꯑꯃ ꯎꯏꯁꯤꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯅꯟꯗꯨ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯀꯣꯔꯣꯅꯥ ꯂꯩꯇꯦ ꯅꯣ ꯀꯣꯔꯣꯅꯥ ꯑꯩꯈꯣꯏꯁꯤꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯌꯪ ꯂꯥꯎꯏꯕ ꯄꯥꯈꯪ ꯑꯗꯨꯝꯕ ꯌꯥꯝꯅ ꯗꯥꯅꯟꯗꯨ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡ ꯑꯩꯈꯣꯏ ꯁꯤꯅ ꯍꯦꯔꯣꯅꯤ काजल मोतु मामी को नंदो कोई रेशमा जे नंगोरी तो मतागुम सही होम दादा माजे याखै होरे ना तौले रे सिना कोई की दैना मचे साबी दे लेबे दैना ꯑꯩꯈꯣꯏꯒꯤ ꯕꯦꯂꯨꯟꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯅꯕꯅꯦ ꯑꯁꯤ ꯗꯦꯀꯣꯔꯦꯁꯟ ꯍꯥꯞꯅꯕ ꯑꯩꯈꯣꯏ ꯗꯥꯟꯁꯔ ꯇꯤꯝ ꯁꯤ ꯂꯣꯏ ꯂꯩꯔꯦ ꯉꯁꯤꯗꯤ ꯑꯩ ꯌꯥꯎꯍꯜꯂꯅꯨꯗ 남대가 비디오 남대가 비디오 좀 남아 video untuk nambiu meeting palm khăn khăn tay hấu siêu sân ở đây tan là yêu sân chu kaya giti pom laksi
Rakesh, Rakesh, nangis itu nangis. Paksa bener loh deh.